Akaswani Imphal Ningthoukhongjam Suni na pau pazare. Rajyapal Ajay Kumar Bhalla na hairi Lisingama Chamapan Marputra Mapangi Kargil gi Lanphamda Manipuri gi Thauna Farba Lanmi Tarena Lanphamaduda Thawai Katke Ngasigi numit asida Thauna Farba Lanmi sing asibu ekoina ikai kumnase Makhoigi damak ekoina matam chupata saukthok chagane Numit asina Jati asida Lanmi sing lebak asigi damak lawramba thaudang sing adubu mayek singna uhalle Rajya Sarkar na sinduna Palace Compound leba Manipur State Film Development Society da pangthokpa Kargil Vijay Divas Thauramda Rajyapal na hai Manipur Police yauna Security Force na Rajya sida Santi amasung tangdulay taba poraknaba sing amasung tampaki mafamsingda thiba humagi thabak chathaduna micham miyamda namduna sel khaiba amadi aki akak phonba miyoi sing phagatpagi thabak leptana chathari irangna maram oiduna Rajya sigi tongan jila singdagi lakiba nongmai amadi nongmai maru sing khongatpagi thabak su chathari thormasida MLA Singh, DGP Rajiv Singh, Civil Amadi Police ki Mokok Tongba Miyoi Singh saruk yakhe. Sandel Jila dasu District Administration amasung Mera Yuba Kendra Chandel na punna sinduna Kargil Vijay Divas Thauram DC Complex da pangthokre. Thormadu da lising machamapan marudapan gi Kargil gi lanphamda laikhidraba Bharat Lanmi Singh da ikai kumnaba utki. Hariba lanphamadu gi Operation Vijay da laikhidraba Sandel Jila dagi Naga Regiment ki Sipoi amadi Rifleman Singh gi imung manungda kudolpot pidun ikai kumnaba utki. District Administration Kamjong nasu numit asigi palan thauram DC Kamjong Game Office da pangthokre. Thormadu da Kamjong gi ADC ADM yauna tongan bibag singi official sing saruk yakhe. Assam Rifles na sinduna Tamenglong Jila gi Trinity Public School da lemna layang bagi kema ma pangthokre masida miui cham yang kayom layang ki masigi mathakta mafam adugi inkalak liba nupi macha mahiroi singda masa mawu phana lainaba wafam kaya su takpi tambi ki Amaromda Assam Rifles ki Civic Exposure Program gi sarukama oina Tamenglong Jila gi Christian Model English Higher Secondary School gi mahiroi singbu Assam Rifles ki kem manungda pusinduna mafam adubu yangankre amadi mahiroi sing aduda hauna lonchat ki matangda wafam kaya su takpi tambi ki hairi Indian Society of Pediatrics and Preventive Dentistry na sinduna pangthokiba World Oral Health Day Celebration lisingani kunmanga gi sangdamnabada RIMS ki Department Pediatric and Preventive Dentistry Dental College na sin ani shuba mana fangle sayisigi March kundagi April kun phawba lebak sen betung na pangthokiba sangdamnaba du da oral hygiene amasung dental care gi matangda miyamda khanganaba gi pandam thamki mamang sahi gi sangdamnaba da su RIMS ki Dental College asina ahan ba consolation gi mana phangkibani Pradhan Mantri Narendra Modi na ngasi Tamil Nadu da lupa koti lising Mari Chanipan Henbagi project kharagi jatra hungani kharana sangagani numinini gi khongchatta Sri Modi ngasi numidang wairam Tamil Nadu gi Tuticorin da thunglaragani mangna Tuticorin gi airport ki anoba terminal building sangagani tungda Aryalur Jilla gi Gangakonda Cholapuram Mandir da Chola Ningthaure Rajendra Chola wan gi Tirubhatiram kumai da saruk yagani National Health Mission amasung Ayushman Arogya Mandir gi makhada sarkar na laibaga sigi nupi koti tara lakh tara nipan henbada cervical cancer gi screening tawkhre haksel amasung yaphayumbal mantraloi na hai non communicable disease ki khangdoknaba ngakthoknaba amasung laingnaba gi paikhatpa thaurang asina sahi kuntra dagi humpu manga phawgi manungda laiba nupi singda hena biteng thamduna primary health center amasung sub health center singda cancer makhal asigi screening chathari Mantraloi na hai asigubo khongtang asina Ayushman Arogya Mandir gi makhada sarkar analayang gi lamda singthaningoi oina achoba thodang lauri Jharkhand gi Gumla Jila da ngase ayuk security force ka Naxalite singa nongmai kamnabada Naxalite ki miyoi ahum sire siraba miyoi ahum adu JJMP gi miyoi ni hairi police na mafam adu dagi khuchukulai amadi Naxalite ki miyoi ahum gi asiba hakchang phangke kulai sing adu gi manungda AK47 rifle amasung insas rifle ani yawi hairi Pradhan Mantri gi Principal Secretary PK Misra na hairi sarkar asina space sector dauna atomic energy sector dasu hangdongnaba thaurang ama tawri Mumbai gi Baba Atomic Research Center Training School gi Humpunipan suba scientific officer base singa wa ngangladuna Sri Misra na hai matam sana thabak ama bulushin bana thabak adu sel changba hanthali amasung madugi kanaba singsu lam kaya da hena phangan bangami pauloi jare